ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯕꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯄꯂꯦꯝ ꯃꯃꯥꯒꯤ ꯁꯤꯌꯨꯝꯈꯥꯗ ꯊꯥꯕꯨꯝ 10 ꯁꯨꯞꯅ ꯅꯥꯎꯄꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯝ ꯃꯁꯤꯡ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯅꯋꯥꯗꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯀꯗꯧꯔꯦ꯫ ꯇꯣꯏꯖꯥꯝꯕꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯅꯥꯛꯇꯅ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯃꯥꯌꯣꯛꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯌꯨꯝꯒꯤ ꯃꯄꯥꯜꯗꯅ ꯄꯨꯔꯨꯝꯕꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯑꯃꯗꯤ ꯃꯤꯄꯥꯏꯅ ꯃꯈꯣꯡ ꯑꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯊꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯔꯨꯝꯕꯅ ꯃꯊꯃꯣꯏ ꯅꯨꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯨꯝꯗ ꯂꯥꯠꯆꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤ ꯑꯅꯤꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯩ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯑꯅꯤꯃꯛ, ꯉꯁꯤ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯏꯃꯣꯝ ꯃꯍꯥꯛꯀꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯏꯆꯥ ꯑꯃ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯑꯃꯝꯕ ꯃꯔꯛꯅꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯃꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡꯅ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯄꯒꯤ ꯊꯣꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯄꯥ ꯄꯟꯊꯧ ꯑꯣꯏꯔꯤꯕ ꯄꯨꯔꯨꯝꯕꯅ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯨꯕꯗ ꯉꯁꯥꯏ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞꯈꯩꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯔꯝꯕꯗꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯄꯨꯔꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯥꯌꯣꯛꯅꯕꯤ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯔꯨꯝꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯄꯨꯔꯨꯝꯕ, ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯆꯥꯟꯕꯤꯔꯤ꯫ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯂꯦ꯫ ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ, ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯅꯦꯅ ꯄꯨꯊꯣꯔꯛꯀꯦ." ꯄꯨꯔꯨꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ "ꯏꯅꯦ, ꯀꯔꯤ ꯍꯥꯏꯕ? ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕ? ꯄꯨꯔꯨꯝꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ? ꯏꯅꯦ, ꯑꯩꯒꯤ ꯇꯥꯂꯣꯏꯗꯤ ꯃꯁꯥ ꯀꯝꯗꯧꯔꯤ? ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ?" "ꯀꯔꯤꯁꯨ ꯇꯧꯗꯦ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯁꯤꯗꯅꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯨꯈꯤꯒꯦꯀꯣ." "ꯏꯅꯦ, ꯑꯉꯥꯡꯒꯗꯣ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯕꯤꯔꯝꯃꯨꯀꯣ꯫ ꯏꯅꯦ ꯈꯣꯏꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ." ꯄꯣꯛꯂꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯏꯕꯨ ꯋꯥꯛꯊꯧ ꯄꯌꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯈꯣꯏꯔꯤ ꯀꯤꯕ ꯄꯨꯟꯕ ꯑꯗꯨꯅ ꯂꯪꯖꯥ 5ꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯧꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯀꯞꯇꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯨꯡꯒꯥꯒꯤ ꯌꯣꯠꯁꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯂꯣꯡꯅ ꯊꯝꯂꯒ ꯌꯣꯠꯇꯦꯛ ꯑꯃꯅ ꯈꯤꯡꯂꯕꯗꯤ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯛꯏ ꯍꯥꯏꯅꯁꯨ ꯊꯥꯖꯅꯕ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯌꯣꯛꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯧꯅ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯥꯕꯅ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯄꯨꯔꯨꯝꯕ, ꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯂꯩꯔꯦ꯫ ꯃꯥꯡꯒꯣꯜꯁꯤꯗ ꯑꯣꯏꯅ ꯀꯥꯔꯛꯑꯣ, ꯃꯈꯥꯗꯗꯤ ꯄꯨꯊꯅꯤꯡꯗ꯭ꯔꯦ, ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯂꯩ." ꯄꯨꯔꯨꯝꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯁꯥꯒꯤ ꯁꯦꯡꯂꯧꯁꯛ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯁꯦꯡꯂꯧꯁꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯄꯨ ꯂꯣꯏꯅ ꯁꯨꯝꯖꯤꯟꯈ꯭ꯔꯕꯒꯨꯝ ꯇꯧꯔꯤ꯫ ꯄꯨꯔꯨꯝꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯟꯊꯧꯒꯤ ꯐꯩꯔꯥ ꯇꯥꯖꯤꯟꯊꯛ ꯑꯁꯤꯗ ꯏꯆꯥꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯗꯀꯣ ꯅꯍꯥꯛꯁꯦ꯫ ꯄꯥꯔꯤꯒꯤ ꯃꯤꯡꯕꯨ ꯅꯄꯥꯏꯅ ꯃꯝꯂꯕ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯃꯇꯝ ꯑꯁꯤꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ, ꯏꯄꯥꯒꯤ ꯅꯣꯡꯌꯥꯏ." ꯅꯨꯄꯤꯗꯨꯅ, "ꯄꯨꯔꯨꯝꯕ, ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯣ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯅꯦ ꯃꯄꯥꯟꯗ ꯀꯨꯏꯅ ꯄꯨꯊꯣꯛꯇꯨꯅ ꯊꯝꯒꯨꯝꯁꯤ. ꯏꯅꯦ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯃꯍꯥꯛꯀꯤ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠ ꯁꯨꯔꯗꯨꯅ ꯏꯄꯥꯟ ꯑꯃꯁꯨ ꯊꯥꯕꯤꯔꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯃꯆꯥ ꯅꯣꯡꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯉꯝꯂꯛꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯆꯤꯟꯅ ꯀꯧꯕ ꯉꯝꯂꯛꯂꯤ꯫ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯊꯥꯡꯂꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯝ ꯆꯥꯎꯔꯛꯂꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯨꯔꯨꯝꯕ ꯑꯃꯗꯤ ꯇꯣꯏꯖꯥꯝꯕꯤꯅ ꯃꯆꯥ ꯅꯣꯡꯌꯥꯏꯕꯨ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯃꯤ꯫
ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯌꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ ꯆꯥꯎꯔꯛꯂꯤꯕ ꯃꯈꯩ ꯂꯝꯍꯦꯟꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯌꯥꯔꯝꯗꯦ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯁꯨ ꯐꯨꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯇꯣꯏꯖꯥꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝꯍꯦꯟꯃꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯌꯥꯕꯁꯤꯗ ꯌꯥꯝꯅ ꯋꯥꯡꯏ꯫ ꯅꯍꯥꯟꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ"꯫ ꯄꯨꯔꯨꯝꯕꯅ, "ꯏꯆꯥꯅꯤ, ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯔ ꯀꯦꯅ ꯃꯧ ꯌꯣꯛꯆꯕꯁꯤꯗ ꯇꯧꯔꯤꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯍꯌꯦꯡ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯛꯂ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯈꯤꯁꯅꯤ"꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯐꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯐꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯥꯎꯔꯒ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯌꯥꯏꯗꯨ ꯆꯍꯤ 10 ꯍꯦꯜꯂꯤ꯫ ꯈꯨꯜꯒꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯁꯟꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯀꯥꯝꯄꯦꯠ ꯉꯥꯡꯗꯨꯅ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯩꯅꯁꯨ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯅꯣꯡꯌꯥꯏꯗꯨ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗꯒ ꯑꯗꯨꯝꯅ ꯐꯨꯔꯗꯅ ꯐꯩ, ꯄꯥꯕꯗ ꯍꯥꯏꯗꯣꯛꯎꯈꯤ꯫ ꯈꯪꯉꯗꯤꯅ ꯅꯪ ꯈꯪꯉꯤꯅ"꯫ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯃꯄꯥꯗ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯨꯔꯨꯝꯕꯗꯨ ꯃꯁꯥꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯐꯠꯇ꯭ꯔ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯇꯣꯝꯆꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯇꯨꯅ ꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ "ꯍꯩ ꯇꯣꯝꯆꯥ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯏꯆꯥ ꯅꯨꯄꯥꯕꯨ ꯐꯨꯏ ꯍꯥꯏꯔꯤꯕꯗꯤ? ꯅꯪꯒꯤ ꯅꯆꯥꯁꯦ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯑꯍꯜ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯀꯔꯦꯝꯅꯗꯨꯅ ꯑꯀꯥꯝꯄꯦꯠ ꯌꯥꯝꯅ ꯉꯥꯡꯉꯤꯅꯦ꯫ ꯑꯩꯈꯣꯏꯁꯦ ꯑꯍꯜꯅꯤ, ꯑꯉꯥꯡꯅ ꯑꯗꯨꯝ ꯅꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯒꯤ ꯐꯨꯔꯤꯕꯅꯤ꯫ ꯑꯉꯥꯡꯅꯤ, ꯈꯪꯗꯗꯅ ꯉꯥꯡꯖ ꯁꯛꯆꯔꯤꯕꯅꯤ, ꯃꯗꯨ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗꯦ? ꯌꯨꯝ ꯑꯃꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕ ꯁꯥꯖꯠ ꯑꯗꯨꯕꯨ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯇꯝꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯅꯌꯨꯝ ꯑꯗꯨꯗ ꯉꯥꯡꯍꯩꯗ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯕꯅꯤꯅ ꯃꯗꯨ ꯄꯨꯝꯕ ꯅꯆꯥꯗꯨ ꯁꯨꯔꯨꯡꯗꯨꯅ ꯃꯤꯉꯣꯟꯗ ꯐꯖꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯦꯅꯦ꯫ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯈꯣꯏꯅ ꯅꯆꯥ ꯌꯣꯛꯄꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯈꯔꯁꯨ ꯐꯨ ꯆꯩꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯅꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥ ꯅꯠꯇꯕ꯭ꯔꯣ?" ꯄꯨꯔꯨꯝꯕꯅ, "ꯀꯔꯤꯒꯤ ꯑꯩꯈꯣꯏꯗꯤ ꯏꯆꯥꯕꯨ ꯐꯨꯔꯨꯒꯅꯤ? ꯏꯆꯥ ꯃꯊꯟꯇꯅꯤ, ꯇꯧꯅꯤꯡꯕ ꯇꯧꯖꯁꯠ꯫ ꯑꯗꯨꯒ ꯉꯁꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯅꯥ ꯂꯩꯇꯨꯅ ꯐꯨꯕ ꯁꯥꯕ꯫ ꯅꯪꯅ ꯐꯨꯕꯗꯤ ꯊꯝꯕꯨ ꯊꯝꯈꯣ, ꯉꯁꯤ ꯐꯥꯎꯕ ꯃꯄꯥꯒꯤ ꯈꯨꯠꯁꯤꯅ ꯐꯥꯎꯕ ꯏꯆꯥꯗ ꯁꯦꯠ ꯊꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯍꯥꯏꯕꯗꯣ, ꯃꯗꯨꯒꯤ ꯄꯥꯎꯔꯧꯗꯣ ꯀꯥꯎꯒꯅꯨ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯡꯅꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯒꯦ? ꯃꯤ ꯈ꯭ꯋꯥꯏꯅ ꯀꯔꯝꯅ ꯃꯆꯥ ꯌꯣꯛꯅꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ"꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯍꯧꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯜꯋꯥꯡ ꯈꯠꯅꯔꯛꯇꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯄꯨꯔꯨꯝꯕꯁꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯤ ꯈꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯨꯝꯕꯅ ꯇꯧꯕꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯕꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯡꯌꯥꯏꯅ ꯑꯉꯥꯡ ꯑꯃ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯏꯕꯦꯂꯩꯅ ꯄꯨꯔꯨꯝꯕꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯄꯨꯔꯨꯝꯕꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯏꯕꯦꯂꯩꯅ ꯇꯣꯏꯖꯥꯝꯕꯤꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪꯒꯤ ꯅꯆꯥ ꯂꯝꯍꯦꯟꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕꯤꯔꯦꯗꯅ꯫ ꯅꯪꯒꯤ ꯅꯆꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯅꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯛꯂꯝꯒꯦ"꯫ ꯇꯣꯏꯖꯥꯝꯕꯤꯅ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯈꯨꯝꯃꯤ, "ꯋꯥꯒꯤ ꯋꯥ ꯁꯨꯝꯅ ꯉꯥꯡꯕꯤꯌꯨꯗ꯫ ꯏꯆꯥꯒ ꯐꯨꯒꯦ ꯀꯥꯏꯗꯨꯗꯤ ꯀꯔꯤꯅꯣ ꯑꯗꯨꯕꯣ? ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯗ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯁꯣꯏꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯃꯁꯦꯜ ꯈꯠꯅꯕꯗ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯁꯣꯏꯉꯥꯝꯗꯨꯅ ꯏꯆꯥꯗꯣ ꯁꯤꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯍꯩ, ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇ ꯈꯨꯜ ꯑꯁꯤ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯅꯈꯣꯏꯕꯨ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ, ꯎꯗ꯭ꯔꯕ꯭ꯔꯣ? ꯑꯉꯥꯡ ꯌꯣꯛꯄ, ꯑꯉꯥꯡ ꯁꯦꯝꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯅꯆꯥ ꯄꯣꯛꯂꯤ? ꯅꯆꯥꯗꯣ ꯈꯔ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯁꯨ ꯇꯝꯃꯨꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯕꯦꯂꯩꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯏꯖꯥꯝꯕꯤꯅ ꯍꯥꯏꯍꯧꯏ, "ꯀꯔꯤꯒꯤ ꯑꯩꯗꯤ ꯏꯆꯥꯕꯨ ꯐꯨꯔꯨꯒꯗꯧꯔꯤꯕ? ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯖꯁꯠ꯫ ꯃꯥꯒꯤꯗꯃꯛ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ"꯫ ꯅꯣꯡꯌꯥꯏ ꯑꯁꯨꯝ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯏ, ꯄꯥꯈꯪ ꯐꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯁꯥꯖꯠꯇꯤ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯑꯣꯏꯅ ꯍꯦꯟꯒꯠꯂꯛꯏ꯫
ꯄꯤꯛꯂꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪꯅꯤ ꯄꯥꯡꯒꯜ ꯐꯩ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯁꯥ ꯁꯛꯍꯦꯟꯕꯤꯁꯤꯡꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯐꯥꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯣꯏꯖꯥꯝꯕꯤ ꯑꯃꯗꯤ ꯄꯨꯔꯨꯝꯕꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯁꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯁꯥꯗ ꯊꯦꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯨ ꯀꯩꯗꯧꯒꯦ? ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯥꯃꯨꯗ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ? ꯅꯍꯥꯛꯊꯛꯇ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯈꯨꯟ ꯂꯩꯀꯥꯏꯁꯤꯒ ꯆꯪꯅꯗ꯭ꯔꯕꯅꯤ, ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯑꯩꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯈꯤꯅꯤ꯫ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯛꯇꯕꯗꯥꯏ꯫ ꯑꯩꯅ ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯃꯗꯨꯕꯨ ꯍꯦꯛꯇ ꯄꯤꯗꯨꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯛꯈꯤꯕꯗꯥꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯃꯤ ꯍꯥꯠꯂꯨꯒꯦ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤ ꯑꯃ ꯂꯩ꯫ ꯋꯥꯍꯩ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯄꯨꯔꯨꯝꯕꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯁꯥ ꯑꯣꯜꯂꯕ꯭ꯔꯣ? ꯅꯍꯥꯛꯊꯛ ꯏꯀꯥꯏꯕ ꯀꯌꯥꯅꯣ ꯅꯪꯂꯤꯕꯁꯦ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯏꯄꯥ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯍꯥꯏꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯒꯤ ꯆꯞ ꯆꯥꯕ ꯃꯍꯩꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯦ꯫ ꯑꯉꯥꯡꯗꯤ ꯑꯄꯦꯠꯄ ꯂꯩꯈꯣꯝꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅꯕꯗꯣ ꯄꯦꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯍꯧꯔꯨꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯦ꯫ ꯇꯣꯏꯖꯥꯝꯕꯤꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯃꯟꯒꯤ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯀꯤꯍꯜꯂꯔꯦ꯫ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯅꯕ ꯍꯣꯠꯅꯔꯔꯦ꯫ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛ ꯍꯧꯒꯗꯕꯗ ꯑꯔꯥꯟꯕ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯆꯨꯝꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯈꯤꯕ ꯅꯣꯡꯌꯥꯏ, ꯅꯪꯕꯨ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯅꯦ? ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯔꯨꯝꯕ ꯑꯃꯗꯤ ꯇꯣꯏꯖꯥꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯤꯡ ꯌꯥꯝꯂꯗꯨꯅ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕ ꯅꯣꯡꯌꯥꯏꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯊꯛꯄꯤꯔꯝꯗꯦ꯫ ꯃꯆꯥ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯈꯟꯖꯔꯤ꯫ ꯅꯣꯡꯌꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯗꯤ ꯆꯔꯥ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯦ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯂꯕꯗꯤ ꯌꯨꯝ ꯀꯩꯁꯦ ꯑꯩ ꯊꯨꯗꯦꯛꯑꯒ ꯃꯐꯝ ꯈꯪꯗ ꯆꯠꯈꯤꯅꯤꯀꯣ꯫ ꯇꯣꯏꯖꯥꯝꯕꯤꯅ ꯇꯞꯅ, ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯟꯗꯕ꯭ꯔꯥ? ꯅꯁꯥꯅ ꯆꯥꯅꯕ ꯆꯥꯛ ꯐꯥꯎꯕ ꯅꯁꯥꯅ ꯊꯣꯡꯖꯕ ꯉꯝꯗꯕ꯭ꯔꯣ? ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯕꯅꯤ꯫ ꯆꯠꯄꯤꯈ꯭ꯔꯣ, ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯁꯤ ꯌꯧꯅ ꯅꯥꯛꯇꯨꯅ ꯂꯩꯕꯁꯤꯕꯨ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯔꯥ? ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯪ꯫ ꯅꯣꯡꯌꯥꯏꯅ ꯆꯠꯈꯤꯅꯤ, ꯑꯩ ꯆꯠꯈꯤꯅꯤ꯫ ꯁꯨꯍꯟ ꯍꯜꯂꯣꯏ, ꯁꯨꯍꯟꯁꯨ ꯍꯜꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯌꯥꯏꯗꯨ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯨꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ, ꯇꯣꯏꯖꯥꯝꯕꯤ, ꯅꯪꯕꯨ ꯀꯔꯤꯒꯤ ꯅꯆꯥꯗ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯅꯣ? ꯇꯣꯏꯖꯥꯝꯕꯤꯅ, ꯑꯩꯅ ꯏꯆꯥꯁꯤꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯁꯦꯠ ꯊꯥꯔꯨꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ? ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯃꯄꯥ ꯂꯩꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪ ꯑꯩꯅ ꯏꯆꯥꯕꯨ ꯅꯥꯎꯌꯣꯛ ꯅꯥꯎꯒꯣꯟꯕꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯄꯤꯛꯂꯤꯉꯩꯗ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ? ꯇꯧꯔꯁꯅꯨ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯄꯨꯔꯨꯝꯕꯅ, ꯏꯆꯥ ꯍꯥꯛꯇꯛꯇ ꯁꯤꯕ ꯉꯥꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ꯫ ꯃꯇꯝꯗꯣ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯏꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯇꯨꯅ ꯁꯦꯝꯗꯣꯛꯍꯧꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯄꯨꯝꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯑꯩ ꯉꯁꯤꯗ ꯈꯪꯂꯛꯂꯦ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯒꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯡꯗꯨꯅ ꯅꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯆꯦꯠꯅ ꯅꯨꯡꯁꯤꯗꯨꯅ ꯊꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯀꯩꯗꯧꯅꯨꯡꯗ
lamhen masa haibado oiroi ko. Toijambina pumnamak to hawkre. Pumnamak ki mairi edu na ngasidi nang aiso wakhal laina na naba haibado oirare. Khalura no amu ngasi hayeng tamba ngamdraba nang ayi punsini kaidokni. Irang ipot phaduna siragadaba aikhoini. Adubu he taibang panbu sembiriba mapu wakhalang phai jatkraba hangna lonjat khangjaba aigi isa asibni amukta wakhal tahan birauko mama mapabu nungsiba ngamdraba thamoi asida nungsirakpagi ihul phawhanduna ngasi aikhoina phangliba ningamdabagi chaina asigomna mahaki maphamdaso phangba ohenbiyuko. Somdana nongyaidu numit nini humnidi mayumda hanjilamdi. Koicha satun leirami adubu sada thaktabana aram khaurangba kaya ma phauraklammi. Makhuna suduna saba tanbana migi mayumdagi huran-huranduna sarammi. Nongmadi huranba mahakpu miyamna pharammi aduga yamna tamthina phurammi. Nongyai mathwaidu hingladuna mafam amanda selammi. Nongyaina ana saina dubu khangduna singilam amada asum lakpana ahal oiraba misak amakak thengnarammi. Nupa si lainingba nupa amani mabuksel sengba asumba satpa aphabata tawu misakni. Mahaki mamingna Modhu kaurammi. Modhuna dakpham taraba nupa dubu yengduna asumna hairammi. Ibungo nangbu kanano namai namita tariba dakpham mayam maduna karigino aina huralubagi akhoi mayamna phuri I nangdi karigi migi mapotpu huraluriba nangdi nahas oiri napanga sufana sauri thabak sugi de haidaduna karigi huralibano aidi bisak piklingai dagi hongna imai pana thabak manamda solakte aduna thabak amata suba haiti adubu aram kharang basina asum henjilaklabada huran bai basina tana upai karisu lekte upai leitraduna hurali adubu sayam saduna toklai natra pare nangbu kadaidagino thapnaba khulamadagini mafamsi lakpani karigi mafamsi lakliba yumda kana kanaga leiminei nangdi babaga imaga puna leiminei makhoinaibu yumdudagi sakro halaklano haibadagi ai yumadubu thadoktu laklabani aduibo aibu sangjaba mukta pibiyo ukhong akhongda yarakpase ai pamde. Modhuna nupaduna haidorakliba ngangthoroklibisin adubu taraga nupadu karamba miyoino haiba chapsana khanglammi. Phatraba mahaki lichat adubu semdokpige khalladuna mahaki lainingpham mafam aduda puduna thambirammi. Modhuna hairei mafam asida ayhak ithanta lainingduna leibani mafam sida nangsu leiduna lainingsi masida nongyaina mangak nomduna khummi ai lainingdi ngamloi lainingada boirabadi ai mafam si thadoktu sakige pare nangna laining mangamloi haibanina ninglanu mi amabu namdana hekta laining hanba haibasi mapu mahakna soiduna engona saugani adubu nangi haurakpa nangi phurukki lai adubudi nang ningpham thoiko tu asomna leiribasina tumpham safam kani mafam sida nang nungaina layuko. Modhuna nongyagi sajat adu tamna tamna sumthoknabu hotnarami adubu masida matam haiba posak asi sangbana matam khardi ngaiba tarami. Nongmagi numitni Modhuna hai isu ayuk ngan hawbasina haksang phali aseng manusit phunbasina haksang nungai hali ibunane ayuk khudingda karigumba afaba thabak ama tawi madu nang yengnabu hotnuko. Nongyaina mapuduna haribo phamadu kari oirabazano haina khalami kari thabak oirabazano hayingse ngatana hogalaga hekta yenglagi. Mathangi anganba ayukni nongyai ngan haugatuna mafam amada lumduna leirami. Ayuk aduda ahaloiraba Modhudu ngan haugatlami masada asengma nungsit phualaba tungda mafam adu sumjit amana sitnana wai sitoklami. Mafam adu leiba asengma pukhri adudagi ising sokatuna sengna iru maithazarami adugi matungda laisang adu sangduna hailei mairakatuna mapu mahakpu thongni zarami. Masi pumba nongyaina loina urami nongyaina khali ipuna yengu haribasidi asi oire
ꯋꯥꯏ ꯁꯤꯠꯄ ꯊꯕꯛ ꯇꯧꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯃꯍꯥꯛꯅ ꯂꯥꯏꯗ ꯍꯩ ꯂꯩꯀꯠꯇꯨꯅ ꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯖꯥꯠꯅꯣ ꯀꯩꯁꯨ ꯀꯥꯟꯅꯔꯝꯃꯣꯏꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯃꯈꯣꯏꯅꯤ ꯆꯥꯅꯕ ꯊꯧꯔꯥꯡꯂꯝꯃꯤ ꯅꯣꯡꯌꯥꯏꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨ ꯍꯦꯛ ꯍꯨꯛꯀꯦ ꯇꯧꯕꯒ ꯃꯗꯨꯅ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯐꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕꯁꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ ꯃꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯟꯅ ꯊꯧꯅꯤꯖꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯨ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯈꯔ ꯇꯝꯂꯕ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕꯅꯤ ꯅꯣꯡꯌꯥꯏꯁꯨ ꯃꯄꯨꯅ ꯍꯥꯏꯔꯕꯗꯨꯗ ꯑꯗꯨꯃꯛ ꯏꯟꯗꯨꯅ ꯇꯧꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯃꯥꯕꯨ ꯀꯣꯟꯕꯅ ꯃꯉꯥꯡ ꯍꯥꯏꯅ ꯈꯪꯅꯩꯗꯣ ꯅꯨꯡꯊꯤꯜ ꯃꯥꯕꯨ ꯀꯣꯟꯕꯅ ꯂꯨꯋꯥꯡ ꯀꯧꯏꯗꯣ ꯑꯗꯨꯒ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯕꯨꯅ ꯈꯨꯃꯟ ꯃꯍꯥꯛꯅ ꯀꯣꯜꯂꯤꯗꯣ ꯑꯃꯝ ꯑꯉꯥꯟ ꯈꯥꯔꯤꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯖꯒꯗꯕꯅꯤ ꯅꯣꯡꯌꯥꯏꯅ ꯏꯄꯨꯅ ꯂꯥꯏ ꯅꯤꯡꯂꯤꯕ ꯃꯤꯌꯥꯝꯅ ꯂꯥꯏ ꯅꯤꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏ ꯅꯤꯡꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯒꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯑꯆꯤꯛꯄ ꯑꯏꯪꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯃꯍꯥꯛꯄꯨ ꯊꯥꯒꯣꯟꯅꯖꯕ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯏꯪꯅ ꯊꯝꯕ ꯉꯝꯍꯜꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯅ ꯏꯪꯂꯕꯗꯤ ꯑꯐꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ ꯑꯃꯗꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯅꯤꯡꯕꯒꯤ ꯃꯔꯨ ꯍꯨꯜꯂꯛꯏ ꯅꯣꯡꯌꯥꯏꯅ ꯑꯗꯨꯗꯤ ꯑꯩꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯤ ꯑꯣꯏꯕ꯭ꯔꯥ ꯏꯁꯨꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯄꯤꯍꯧꯗꯕꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯀꯌꯥꯁꯦ ꯅꯪꯅ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯃꯗꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯂꯕꯗꯤ ꯅꯪꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯑꯐꯕ ꯃꯤ ꯑꯃꯅ ꯀꯔꯤ ꯀꯔꯤ ꯇꯧꯅꯩ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯐꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯔꯨ ꯍꯨꯟꯐꯝꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗꯒꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯃꯆꯥꯁꯤꯡꯒꯤ ꯃꯪꯂꯥꯟꯗꯅꯤ ꯃꯈꯣꯏꯅ ꯁꯦꯝꯕꯤꯕ ꯑꯐꯕ ꯃꯆꯥ ꯑꯐꯕ ꯃꯤ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯂꯣꯏ ꯃꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯅꯤ ꯑꯐꯕ ꯃꯤꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯒꯅꯤ ꯃꯤꯒꯤ ꯐꯅꯕ ꯈꯟꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗ ꯅꯣꯡꯌꯥꯏꯗꯨ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ ꯑꯣ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯕꯗꯨꯗꯤ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦꯗꯅ ꯑꯩꯅ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯕꯨ ꯀꯔꯤꯁꯨ ꯅꯥꯆꯨꯝꯂꯨꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯏꯄꯨ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯀꯌꯥꯁꯤꯕꯨ ꯅꯪꯅ ꯈꯪꯗ꯭ꯔꯗꯨꯅ ꯑꯩ ꯑꯁꯦ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯑꯔꯥꯟꯕ ꯑꯣꯏꯔꯦ ꯐꯠꯇꯕ ꯀꯌꯥ ꯑꯃꯕꯨ ꯁꯨꯝꯊꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛ ꯂꯩꯔꯤ ꯄꯨꯝꯅꯃꯛꯄꯨ ꯎꯕ ꯉꯝꯕ ꯃꯄꯨꯅꯤ ꯀꯜꯂꯕ ꯊꯧꯗꯨꯅꯨꯡ ꯃꯍꯥꯛꯁꯨ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯊꯣꯠꯂꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯦꯡꯕꯗ ꯁꯣꯏꯗꯅ ꯃꯩ ꯆꯠꯂꯛꯀꯅꯤ ꯏꯁꯨꯅ ꯀꯔꯤꯒꯤ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯒꯅꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯅꯪꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯏꯄꯨꯅ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯏꯄꯨ ꯑꯩꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯅꯣꯡꯌꯥꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯀꯌꯥꯗꯨ ꯏꯉꯥꯒꯤ ꯅꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯥꯝꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯌꯥꯏꯅ ꯃꯄꯨꯗ ꯍꯪꯖꯩ ꯑꯐꯕ ꯃꯤ ꯑꯃ ꯌꯧꯔꯛꯐꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯗꯒꯤꯅꯤ ꯍꯥꯏꯅ ꯏꯄꯨꯅ ꯍꯥꯏꯕꯤꯔꯤ ꯏꯄꯨꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕꯗꯤ ꯏꯄꯨꯒꯤꯁꯨ ꯁꯣꯏꯗꯅ ꯅꯆꯥꯅꯁꯨ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯊꯧꯗꯨꯅꯨꯡ ꯑꯃꯕꯨ ꯂꯥꯏꯅ ꯍꯥꯏꯗꯨꯅ ꯂꯥꯇꯨꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯄꯨ ꯃꯗꯨꯅ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯇꯦꯡ ꯄꯥꯟꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯃꯣꯏꯗ ꯊꯥꯒꯣꯟꯅꯖꯕ ꯑꯁꯤꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯁꯦ ꯏꯪꯍꯜꯂꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯅ ꯏꯪꯂꯕꯗꯤ ꯑꯐꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯅ
ꯑꯐꯕ ꯃꯤ ꯑꯃꯒꯤ ꯃꯔꯨ ꯍꯨꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯀꯨꯞꯊꯅ ꯌꯦꯡꯂꯨ ꯃꯇꯝꯗ ꯂꯥꯏ ꯅꯤꯡꯕꯁꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯦ ꯑꯃꯗꯤ ꯁꯥ ꯉꯥꯕꯨ ꯍꯥꯠꯇꯦ, ꯆꯥꯗꯦ꯫ ꯑꯗꯨꯒ ꯏꯄꯣ, ꯅꯨꯡꯗ ꯑꯌꯦꯛꯄ ꯑꯃꯗꯤ ꯑꯁꯥꯕ ꯁꯛꯇꯝ ꯃꯤꯇꯝꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯅꯤꯡꯖꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯋꯥꯐꯝꯅꯤ ꯃꯁꯤ꯫ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯑꯁꯤ ꯆꯥꯃꯅꯤ ꯄꯥꯛꯅꯤ꯫ ꯄꯥꯟꯗꯝ ꯉꯝꯈꯩ ꯂꯩꯇꯕ ꯑꯄꯥꯛꯄ ꯏꯄꯥꯛ ꯏꯔꯦꯜ ꯑꯃꯒꯨꯝꯕꯅꯤ꯫ ꯁꯅꯥꯗ, ꯂꯨꯄꯥꯗ, ꯅꯨꯡꯗ, ꯃꯤꯇꯝꯗ, ꯀꯣꯔꯤꯗ, ꯄꯤꯊ꯭ꯔꯥꯏꯗ, ꯎꯗ, ꯑꯌꯦꯛꯄ ꯁꯛꯇꯝꯗ ꯂꯥꯏꯅꯤ ꯈꯟꯗꯨꯅ ꯂꯥꯠꯅꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯍꯧꯈꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯤꯗꯨꯅ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯐꯅꯕ ꯀꯌꯥ ꯈꯜꯂꯝꯕ ꯃꯈꯣꯏꯕꯨ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯕ ꯑꯣꯏꯅ ꯅꯤꯡꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯄꯨ, ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯅꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯝꯒꯗ꯭ꯔꯥ? ꯁꯣꯏꯗꯅ ꯋꯥꯖꯔꯝꯒꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯃꯈꯣꯏ ꯃꯤꯠꯂꯨ ꯈꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯗꯅ ꯄꯨꯟꯁꯤꯒꯤ ꯇꯨꯡꯃꯩꯒꯤ ꯃꯔꯝꯗ ꯈꯜꯂꯝꯒꯅꯤ꯫ ꯏꯄꯨ, ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯆꯥꯒꯤꯗꯃꯛꯇ ꯐꯅꯕ ꯈꯜꯂꯤꯕ ꯃꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯐꯠꯇꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯏꯄꯨꯅ ꯅꯪꯕꯨ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯄꯥꯎꯖꯦꯜ ꯀꯌꯥꯁꯤ ꯄꯤꯗꯨꯅ ꯅꯃꯥ ꯅꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯐꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯏꯄꯨ, ꯏꯃꯥ ꯏꯄꯥꯅ ꯑꯊꯣꯏꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯅꯤꯡꯒꯗꯕ ꯂꯥꯏꯗꯤ ꯑꯃꯈꯛꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡꯕꯨꯁꯨ ꯅꯤꯡꯒꯗꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯃꯍꯥꯛꯄꯨꯁꯨ ꯅꯤꯡꯒꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨꯁꯨ ꯅꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯦꯛ ꯎꯕ ꯐꯪꯖꯔꯤꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯁꯤꯕꯨꯅꯤ꯫ ꯏꯄꯥ ꯏꯃꯥꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ꯫ ꯀꯣꯔꯧ ꯅꯣꯡꯅ ꯋꯥꯡꯕꯔꯥ, ꯄꯟꯊꯧ ꯏꯄꯥꯁꯨ ꯃꯋꯥꯡꯏ꯫ ꯃꯥꯂꯦꯝ ꯂꯩꯅ ꯂꯨꯝꯕꯔꯥ, ꯄꯂꯦꯝ ꯏꯃꯥꯁꯨ ꯃꯔꯨꯝꯃꯤ, ꯑꯁꯨꯝꯅ ꯍꯥꯏꯅꯩꯗꯣ꯫ ꯑꯗꯨꯅ ꯂꯥꯏ ꯑꯁꯦꯡꯕꯗꯤ ꯏꯄꯥ ꯏꯃꯥꯅꯤ꯫ ꯑꯗꯨꯒ ꯂꯥꯏ ꯑꯁꯦꯡꯕ ꯃꯈꯣꯏꯅ ꯁꯥꯕ ꯂꯥꯏꯁꯪ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯁꯔꯨ ꯄꯣꯂꯥ ꯂꯨ ꯇꯣꯡ ꯎꯟꯁꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨꯅꯤ꯫ ꯂꯥꯏꯁꯪ ꯑꯁꯦꯡꯕꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯑꯁꯦꯡꯕꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯒꯗꯕꯅꯤ꯫ ꯂꯥꯏ ꯑꯁꯦꯡꯕꯅ ꯁꯥꯕ ꯑꯁꯦꯡꯕ ꯊꯃꯣꯏ ꯂꯥꯏꯌꯨꯝꯒꯤ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯃꯨ ꯀꯌꯥꯠꯅꯨꯡꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯏꯄꯨꯅ ꯇꯥꯛꯄꯤꯗꯨꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯏ ꯑꯁꯦꯡꯕ ꯃꯈꯣꯏꯅ ꯁꯦꯝꯕꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯆꯝ ꯑꯃꯗꯤ ꯂꯥꯏꯄꯣꯛꯅꯤ ꯍꯥꯏꯅ ꯂꯩꯅꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯆꯨ ꯃꯃꯦꯟ ꯃꯑꯣꯡ ꯃꯇꯧ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯅꯪꯅ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪꯅ ꯊꯣꯛꯄ ꯃꯇꯝꯗ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯛꯄ ꯅꯣꯡꯂꯨꯝ ꯂꯤꯛꯂꯥꯗ ꯌꯦꯡꯖꯔꯒ ꯈꯪꯒꯅꯤ꯫ ꯀꯝꯗꯧꯅꯅꯣ ꯍꯥꯏꯔꯕꯗ ꯅꯣꯡꯂꯨꯝ ꯂꯤꯛꯂꯥꯗꯨꯗ ꯁꯨꯝꯊꯥꯡꯒꯤ ꯃꯆꯨ 7ꯅ ꯅꯣꯡꯖꯥꯕꯤ ꯊꯥꯕꯤ ꯃꯍꯨꯝ ꯁꯥꯕꯒꯨꯝꯅ ꯑꯉꯥꯡꯕ, ꯑꯉꯧꯕ, ꯍꯤꯒꯣꯛ, ꯑꯉꯥꯡꯕ, ꯅꯥꯄꯨ, ꯄꯥꯁꯣꯠ ꯑꯃꯗꯤ ꯃꯦꯟꯃꯥꯟꯕ ꯃꯆꯨ 7 ꯑꯁꯤꯅ ꯀꯣꯏꯅ ꯃꯔꯤꯛ ꯃꯔꯤꯛ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯈꯟꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛ ꯏꯔꯪ ꯂꯪꯅ ꯉꯥꯟꯅ ꯂꯩꯗꯣ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯇꯦꯡ ꯄꯥꯟꯕ ꯃꯄꯨ ꯁꯅꯥꯃꯍꯤ ꯃꯍꯤꯗꯒꯤ ꯃꯍꯤꯔꯦꯜ ꯑꯣꯏꯕ ꯃꯇꯣꯝꯇ ꯁꯥꯠꯄ ꯂꯩꯒꯤ ꯂꯩꯀꯥ ꯂꯤꯁꯤꯡ ꯑꯣꯏꯕ ꯃꯄꯨꯅꯦ ꯍꯥꯏꯅ ꯈꯪꯒꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯆꯌꯣꯜ 7 ꯃꯆꯨ 7 ꯏꯔꯝ 7 ꯄꯣꯛꯄ ꯃꯄꯨꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯕꯤꯕ ꯅꯥꯎꯀꯣꯟꯕꯤꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯣꯛꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕꯅ ꯑꯐꯕ ꯑꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯃꯣꯙꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯐꯝꯗ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯄꯨꯝꯕ ꯇꯥꯛꯂꯕꯗ ꯅꯣꯡꯌꯥꯏꯗꯨ ꯋꯥꯈꯜ ꯐꯖꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯂꯗꯨꯅ ꯂꯥꯏꯅꯤꯡꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯔꯥꯏꯕꯤꯈꯤꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯑꯣꯏꯗꯨꯅ ꯌꯥꯇꯥꯍꯧꯔꯤꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫
Mama mapabu nungsiba hena phaurammi Nongyayna mapugi mafamda mahaki mayumda handuna mama mapagi seba tawduna leurage haina haizarami masida moduna suyarami. Namana pabu chitna na konbiduna nungaina thambiyuko maduna nangna namana pa anida tawkiba phattaba kayadugi akokloni haina khanjau. Mathangi numita Nongyay mama mapa anibu uningbagi mayayna sinsat satuna mayumda halaklami. Mahakna mahaki khuladuda yauba matamdadi mafam amada poloi kibagi mafam anida tangoi oina maisak phana tadun leibud urami mayum tamna cheli. Mahakna yum yauba matamdadi mahaki mama mapa anidu leiramdre nupi amana hairi. Ipungo solaba namagana pagana nangbu halakpa khaurangna ngaizarami adubu thengnaba nangdana adumak makhoi satkre. Ngasayda poloi kibada ngairibani. Nongyay mitludagi pirang sintarai. Ngasi mahakna sintaraklibu pirang asi punsigi oina mama mapa anibu nungsibagi ihan hana sintarakpa pirangni. Haukraba matamda mahakna mama mapa anibu otkiba wahankiba mirai bikiba nahet bikiba mayam adubu ningsingduraga ningamdaba kayana mahaki thamoida sapu kana yaiduna phurari. China adubu khangma ngamdraduna mahak ona thoina kapjai. Phatra mi amagi poloidi adai karisu oiramdre kappa amadi ningamdaba asita oiramle. Ima baba apamga nachayo amukta ngakpiramku aina ima bababu yamna mirairuri yamna nigamlaktre nasagi nakta amukta nihalakku. Mama mapa anina pamungna yatadun leiba matamda ising marik ama phauba pitakhidaba mahaki kallaba thamoidu ngasidi maset maset tana kairari. Ningamdabana pirakpa China adubu khangdun leiri adubu mahaki papchelaba haksang aduna mama mapa anigi mungphamdadi sangsiningtre papchelaba khut aduna mungphamda leimana ama phauba katlaroiga haina khankri. Nongyay mama mapa anibu ningsingduraga hena nungsiba phauri adubu nungsibadubu mafamdagi setuna pubikhrabada angauba amagumle. Mahak makhong khongthang adu thangduna chingyagi lambiduda sumtring chatkirami. Lainingba mapu mahaki mafamda amuk sangjarami moduna asumna hairei. Aduni ningamdabuna pirakpa chainadi khangma ngamdabani aduna mama mapa oiba singnasu masa singbu thamoinungda khak nungsiduna mafam matam sana warak hauduna afaba mi ma oihangadabani. Thawbadung sapubu kainaba yeidabani aduga masa masu oiba singnasu mama mapabu laimakni khana ningjaduna luna sana tawgadabani. Makhong sombiduna uhei yamna panba u oihangadabani. Uhei yamna panba udi maru lukpani aduga laining lambi asigi athoyo pandamni minna uba laima khoibu ningjaba latjaba sin oiramni. Nongyay mafam aduda lainingduna taibang malem asida phatraba kayagi thamoida sudu leiriba amuba kalidubu samthoknabu hotnarami. Laining lambigi paujel asi piduna mipum khudingmakbu afaba mima oihannaba thauranglammi. Mahaki punsido adumak ningamdaba amadi loinaduna tanggoina wakhaidriba matam phauba China adubu khangduna leikhirami.